On social media site or Facebook the Robin Mangang Kurapumna Tagalapa update ang katang mayam na tamzagi. Ngasi arambay na sinjaba 25 kilometers open marathon race ta maitay kakta natana naga isel inaw singa madi maitay pangal isen ibay kya saru yabi kiba butakasari. Amaraksida thongan saidin hunpun layi gainithui malangmai case Zobet Hussein bu consolation prize pangbak ngambiki 80 mipung kuding makini yaifarasi haiba Robin Mang kurapong ki update mem na thamjari makasa tharakpo oina to papaw mana holi gi yepe pauzal pibada Manipur BJP president Sada Devi na Manipur da government CM gani haiba thajaningai oibo wafam phongdokre Manipur BJP president Sada Devi na man express taroduna Manipur da government form tawgani confidence laina phongdokre hairi loidana mahakna internally displaced persons singda holy yepa pauzil subhak na pirakli atopa paw mana thoning da thawdo am oina West Bengal gi manuksana holy gi mari lainana kanglup ani gi marakta Wathok tholakpadagi internet thingjinkhre ba paw mus mem da update amoina tendak na mem da thamjari Manipur top channel gi maikei gi maroi bi ipaw sing mem da thamjagi hanbada kanglai pak ki maira gi editorial mem special content moina mem da thamjagi Laibak miyam wari haibasi khangna yaksang kumai da aremada matam amadi sel manghangamsi miyoibagi punsida matam goina pangthokpa harau kumai haibasi saruk yaduna pothapam ama haibadu oiribani adobu iramda Manipur si inglising ani ga kungo humdoi gi me humdigi haujuk phawba lan thoktuna laibak miyam awawa ipakta taduna lairi haibasi khangna hayengdigi haugadoriba yaksang kumai da luptuna miyamna aremada matam amadi sel manghandabana khwaidigi phaba haibadu oigiri haibasi khangminasi Numit mangani supna pangthokadoriba yaksang manungda mahausa matam pharingaidagi thabal songba saksa haijanaba lila phala tauba holi isai saktuna nungaiba phongtoknarami adoba numit mangani supna kumai harau tawduna matam amadi sel manghanba haibasi malemgi leba amatadadi asi phawbada tawdri aduga malemgi miyamna Manipur si land of festival haiba mingthol ama supiduna laklibani masi maram zadana ikoina harau kumai da luplubadagi ni haibasi khangminasi lamdam masigi miyamna maram zadana harau kumai da sel matam amadi lamsa sajat mangba yaba thabak kaidongwai du tawredabani yaksang kumai lakpa matamda angang singna yum da sangduna sel niba lambi da thauri thattuna sel lawba asi chathaduna lakli taseng namakidi lamdam masigi puwari dagi hona sel lawba sakni phini bigi thawong asi khak tawdana lakibani adobu yaksang kumai gi mingda mamangai gi matamdagi hona inkhalakliba naharol singna migi mapot masai huranba amasum nonglawba haiduna posai kya putholaga mafam sadana thamjinba migi yumda nungthomjinduna kian khanganbagi thaba asi chathaduna lai masi ekhoni yaksang kumai asi sena konsilubagi mahini adobu masigi amang ata dunga sidi mayek singna khanglabani na masidagi lapna thaidokna ba hona basungani maram aduna handak sai sigi yaksang kumai sidi miyamna lapna thaidoktuna thambana asumboigani leba si mafam khangna awaba haibadu oiri masagi maramdam phawbada maning tamna setok sin tawba ngamdri lamdam sigi sel tungi pipam laikha duna leiri lalun itiki thabaksu maning hanthaduna saba thakpigi polam sing phawba ningthina phangdaba lamdam haibadu oiri masigi mathakta irang asina maram oiduna masagi mayu maikei tumna mai thadokibadagi haujik tungan ba relief camp da miyoi lising humfugi mathakta changjafam lauduna awaba punsi marel amadi hingribani karamba matamda masagi asingba mayumna satkadagi haiduna lining oiribani relief camp da leiriba miyoi kya awaba khangma ngamdabadagi masa mathanda suicide tawduna sijaba kya amasu yauribani maram aduna leibak miyamna thingnariba awabasi khangba sungani maram zadana kumai harauda sadongduna nungaibana awaba khangdi haibaromda lana satkidana ba khona phamthoi yaksung numit mangani manungda athengba hing phawba thabal songba lila phala tawba lambi thattuna sel nibana singba amata pangthokpa yaroi haiduna lamdam asigi laikai gi lukkyana mangjongna lakthokiba laikre maduna leibak miyamna lorokliba Pirep asi hausuk Manipur gi oiriba phipam asi yenglaga lorakpane habisi miyam punama khangminasi adobo yaksung numit mangani sida sana khotna baga mari lena bihiram singdi athingma pidri maduna sana baromda mai onsinduna lekai club sangsthana singbai khoi gi horakliba sanaroi singbu sanabagi lamda singsinbiduna afaba sanaroi amamam oina bo hotna biba sungani asieng ba hairabada ngasi Manipur gi national amas international gi thakta afaba sanaroi kya puthokpa ngamlibasi laikai gi lampakti gi hauna sanakhibadagi ni haibasi khangba sungani madura yaksang manungda abir tainaba phimunba mayai ka banisa
ꯊꯛꯁꯤꯟ ꯆꯥꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯆꯠ ꯁꯥꯖꯠ ꯃꯥꯡꯂꯛꯅꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯅꯕ ꯍꯣꯠꯅꯁꯤ ꯍꯌꯦꯡ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯔꯕ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯣꯏꯔꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯥꯛꯀꯅꯤ aduna hauzik iraiba manipur kari oiri lebak miyam karamba punsi marel hingli hauzik oiriba manipur gi phibam asida manipur gi miyamna harau kumai luptuna laipam thokra haibadu munna wakhal khangbigadabani maram aduna manipur gi sakliba mai asi hana muthatuna laitaba manipuram ohenna bai khoi khwai puna mangna hotna minasi yaksang kumai tu luptuna handakti matam amasum sel manghan ba tawrogum si haiba kanglai pa ki merag editorial ma'am the special content moina ma'am na han thamjari Priyas NEET Biology Sangai Pro NTA NEET UG Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA NEET UG 2026 ki Tha Nipan ki target course pizari Hairiba class ng Simatic Sani experience lairaba faculty sing na takpigani Akoy na pizariba kudong sabi singa tu clear basic concepts easy memory tricks regular test series PYQ analysis mock test na singmani Loy na matik sani equip oiraba smart classroom facilities pizari Mars ki tang kun namadi April ki tang ahum digi class si mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas NEET Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro amaromdana taramari suba amzugi sport meet haudokri journalisting masamo phone amadi tinjang kaijang dana leinabagi panamda all manipur working journalist union sinduna numit mari ni subna sathaga taraga mari rak suba journalist sport meet Hayeng Kongbal Upong Yumpam the Liba, Learning Tau Sanami Laisangdagi Maira Lauduna Sidigi Hodokre, Learning Tau Sanami Laisangdagi Asamba Toram Galuina, Maira Laura Matung, Mapamadigi Journalist Kiana Manipur Press Captain Maira Puraki, Tungda Amzugi President Bizoi Kaksing Taba Mamadi, EZM gi President Kogendra Kongdramna Anina, Maira Mutatlaba Matung Amzugi Piros Gaki. Maira Laubaduga Mari Lenana, Bizoi Kaksing Tabam na Fongdorakpada, E. Pau Gilam na Tabak Tori, Pau Missing Weba Sports Meet Asi, say Kudingi left and Adumak Pangtuno Lakli, Adobo, Mamang say the house or river Laibaki Pipa Messina, Maramoraga, Pangtopung Kidi, Numit Marini Subna Satagata Sport Meet Asina, Shida, track event, Marigaloina, football Amadi, cricket Yauri. Asang Makunai Ama Siamada, journalisting as a Putawang Labana, journalisting was up Hanatizang Kajang Dana Lainaba, Panamda, journalist sport meet Pantoponi, Mashida journalisting Napuna Sarga Minas have a wapam su Apple Toki. Makasa Tarakpo na top Pamana, Trend Hosties ki Rang Loikre, Army National Movement di Aranba report Hadi, Pakistan ki Balochistan province ki passenger train ama Balop Liberation Army ki militant sing na hijack Duna Puki Badugi, Taudugi Matung. Rescue operation chataduna Pakistan Army na militant kuntraga mga hatkiba masum hostage kunga mathuamadi lanmi ama su sikraba matung lemhauriba hostage singadu kanuna irang adu lusin khari adubu Balop National Movement gi foreign committee na di aran pawni haina phungdurakli leba bukunumita Balop Liberation Army ki militant singna Zafar Express ta thomjinduna hijack toraga pukhibin haina su paws na makhata na report tawri train adu puna passenger samni gi yangai tongki makoina train adu Balochistan province ki manung san mamam da pusinduna pung nifuguni pangi ultimatum amalenga tamki adubo Pakistan Army ki mekedi rescue operation sathakibda hijack 350 romdi kanmangam khari Balop Liberation Army ki mekedi gi makoina Pakistan lenga ta torakiba demands ki manung da makoi gi comrade kya ma phajinduna thamliba do hostage singaduga onasi haina phongdorakibna hari Mara asida rescue operation adu loisele hariba pawsi thiengna lakpa pawmagi matungina Pakistana semjin sajin man hena phongdorakli Balok National Movement gi foreign committee gi member am oiriba hakim na phongdorakpada haiji aduna Pakistan namthaduna thamliba Balop singi struggle adu uthokpani masum makoi gi makai digi tholakpa sirol amagi matungina misam singdi thadolaga military personnel sing phajin khibani hari Manamaduna Miamna Pakistan Semjin Sajinduna Fongdok Liba Train Hijack ki wari sida ka hena thajabiru no haina suthamlakli Balop Liberation Army ki khongthang si Pakistan maphamadu ki resource mangan maduna sauna maru oirakli haina su paws na sumakata na report tawri adu tendang sum na miamna thamjaram ge duga house ko na di miam paws matanga se rusinjara ge masum makata bana update miam punung ngamina sena su sinel sigi mekede miang phamda makatan thamjari